PAODAM mieng tabiribasingbu ahal maktada binitana taram noksa bagaloyena khurumjari. Hojek PAODAM asigi maroy pau pijari. Nipu marirak suba hawkers day thoram pangthokre. Bot mayadana bot henganaba politics atay matamna development tawnaba politics tawsi haina lamlai kendra MLA KS ibom sana phongdorakli. All as pension card holders in nauna re-verification tawbagi campaign pangthokre. Loinana numit nipani chatharakpa kuntraum doirak suba all Manipur shooting competition loisinkhre. Mapungoy Paulo Birasi. Social media singda khabar kakthatlaga pau maset thagatpa pau oina pathorakpagi thawang asina khabar tawriba singi thabak thoramda chauna chaitheng pire haina All Manipur Hawkers Association President Wangkhem Ajitna phongdorakli. Wapam asing asi nipu marirak suba hawkers de thora ama Manipur Press Club ki Lokta Hall da pangthokiba thora maduga marilena phongdokibani. Thora madugi mapungoyba thora ama oina lamdamasta leiriba miyamda pause matam sana phanganbada achoba thodang loramba laikhidraba hawkers singi maphamda laisu katuna ikai khumnaba utkre. Thoramaduda hawker oina thabak puramba amadi chahi matam henduna potharakba ahal oiraba sing pension sampam piduna ikai khumnaba utkhi. Manipur Hawkers Association sidna pangthokpa thoramaduda Manipur People's Party MPP ge President S. Brojen, Editors Guild Manipur ki President Khogendra Khomdram, All Manipur Working Journalists Union ki President Asem Bhakta amadi Manipur Hawkers Association President Wangkhem Ajitna Singba maruiba miyoi sing oina saruk yakhi. Wangkhem Ajitna makha taraduna lamdam asigi press and media ki oinadi mathau chap chana pangthokli. Asumna lenga ki department khudimak na masagi mathau khangna thabak tahoninge haiki. Matam ki chakhulakpagi matungina Khabar tawriba sing social media na maram oiraga chaitheng zauna piri hawker oina miyamda I pau matam chana yohannaba mathau pangtholiba sing numit asna lakpada makhoi gi thodang sing amuhana thagapa phongdokli haina mahakna makha takhi. Yaragadi koi lamdam sida leiriba electronics media print media mayam chungjalaga koi masigi hai print media si hingandaba yade hai bagi local loan sida hawkers sing amasung leiriba lamdam sigi aitum hamdomba loina na thangai sing ado koi media gi kam mayam chungjalaga masigi chanadi si hingandaba gi lambi sing su koi thimi. Cyber crime na senaba miyoi sing matik chaba chairak piu lenga ki marilina department na cyber crime kudak telefalo haiduna ngasi Lokta Christian Model High School ki mahiroi sing na human gen semduna khongjang sangsangkhre. Thase tang kunithoi da school asimmakta class 9 tamlibi mahiroi moirang thamna pokpi makha lekai dagi khwairakpam Rojilia Debina cyber harassment na maram oiraga masa mathanta suicide tawduna lekhidabaga marilena Rojilia misida Rojilia bu cyber harassment piriba miyoi sing marilena ba department na phagatuna aingi matungina pifam thokpa cherak piu haiduna jangsinba khongjang aduda mahiroi singna stop cyber harassment, stop crime against student, justice for case Rojilia and online abuse protect our daughter amadi protect students punish criminal haina thaba placard kaya susinaki. Khongjang aduda saruk yakiba school asa class 9 tamlibi Rojilia ki classmate Wangkhem Alice Devina phongdokibada ngasigi protest asi Rojilia bu lamakhangda punsi loman kibada senariba cyber crime influencer sing athubada marilina basing na putoktuna aingi matungina phangpham thokpa cherak pigadabani loinana cyber crime asi marilina ba lenga ki marilina ba department na thingnaba khongthang pakhakadabani karigumba cyber crime asi Thingauda Thoklabadi, Tungi Yumbiral Kayagi Punsi Lamakhangda Long Kiduna, Kunai Asi, Mankiba Yabagi Akibo, Iragliba Si Kanaba, Honagada. Everybody cyber harassment, see Yari Makai thing and be a habisine. Aduga cyber harassment, take it a general sing. She said, no, I take it and deepening. I queer students ki site as soon as cyber harassment, see the general musing boom, Makoina from Tokpa, Sarah. Logi matungina
ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛꯇꯣ ꯑꯗꯨꯝ ꯐꯪꯍꯟꯅꯤꯡꯉꯤ Both mayadana both hanganaba politics atai matamdana development taunaba politics tausi development tawda matamda both ki politics tawbirakanu haina lamlai kendra gi MLA case ibom jana phongdokre waphamasi takhel sanjembam high school gi workset sangaba madi school asigi oina sahi asigi bosem na loba ISSLC exam da mai pakraba mahiroi sing opagi tharamda phongdokhibani tharamadуда Takhel Sanjamam High School School Management Committee Chairman M. Buddha, Telauchana Saijang ZP Member Amom Jamini, Takhel GP Pradhan, Moirang Tem Ningtem, Sawom Bung CD Block BDO S Indrajit and Singba Saruk Yaki. Taranga Marina MLA case Ibom Jana Makata Kibada, vote Mayadana Kanaguma political party Amana Putokpa candidate Amamai Park Naba vote Kombadi Makwegi right ni, vote Kombada Amagamaga. Hunarabasu vote loirabadi mai pakraba myoy aduda mateng panglaga yaribama khai chakhot haunaba hotnabana phai mateng pangsimbagi mahutta sahi mangagi matungda vote tawraga sindokadabadu marakta lauthokpa yagadabagum miyambu lana lamjinglaga hiram khuding yet naba hotnabagi kanaba karishu purak loi haiki For me, the Babato City had a control. And if Patato one of the Nikinon Region, I don't know. Patato was good, Patato Ulamani. I will be a fellow there. I must say, Hadomazi and Sini. Reserve Forest area da Kanglon Kaina Tonga structure sing Sajin to the lady basing in Matakta, Forest Department drives at Tabamadi, Tatok to the Lakwi Saromo Oina, Division Forest Office Tawagi Manung Janba, Gorok, Reserve Forest, and Nasidagi, eviction at Tabaho Cray. Pausna High Tawal Forest Division Depot Dr. Laisang Tem, Jasiligi Miang Makada, Nongpok Sang My Police Sangi Tim Yauna, Tawal Ranski Rans Officer, Dinya Sandra Salam the Lusingba, Tawalamasung Kaksing Ranski Apunba Tim Amana, Chatakiba eviction drive Aduda, Guarok Reserve Forest Manung Janba, Langmai Ted Amadi Sharamda, Kanglon Kaina Sazilamba structure sing, Tugai Kre Haidi. Eviction Asigamale na Tawal Ranski Rans Officer Dinya Sandra Salam na Pungdorakpada, Ngasi Tugai Krabasing Adudi, Langmai Theatre Structure Ani, Saram the structure Mari Aduga, Saram Amadi Langmai Teki Marakta Saramba structure Amapuna, Kanglon Kaina Saramba structure, Teret Tugai Kibani Haiki. Ngasi dagi Sataba Hori by Bixansi, Makatana left na Sakigani, Maramaduna, Guarok Reserve Forest ki area da, Kanglon Kaina structure sing Saziliba Singna, Masana, Kangna Loktok Piu Hainasu, Dinya Sandra Salam na Miyamda Apil Torakli. Lamdam asige matangairaba Karang Ithai Model Village Amani Haina Lauthokrabamadi, India gi oina ahanba cashless island ama oikrabasu, Miyangi Punsidi Samam na Handuna Lehori. Ngasi Bisnupur District Manung Chanalairiba Karang Ithai Kulgi Pibam, Desangi President Lusing Nusatakiba, Yangsing Kongsata Analayang Amadi, Mahi Masing Tambagi Pibam Adukimatik Pibam Zadana Leramba Tengnare, Yangsing Kongsaki Matung Paumi Singda, Desangi President Mayang Bam Somojit Maitena High, Kulasige Matangairaba Primary Health Center Pibam Adukimatik, Pibam Chada Badanatana, Lepam Topa Doctor Nurse Manpower Leram Daba Tengnara E. Loyana. Mapam asigi miyang yana layeng chathagadaba doctor so hapta amada yamlabada numi humni dagi hena lakpagi wapam khunja singna phongdorakpadagi khangba ngamle Imphal dagi kilometer yankhai dagi yankhai manga phawbagi lambi oiriba thanga karangi chathau chasinda yamna khudong chadaba ama oiduna leiri haibasi biyamna khangnaraba ama khangni leiriba health center sina Kunja sing yana layeng da yamna maru oiba ama oiriba sida Doctor Laitaba Matam Anaba Laiba Yaroi, Doctor Laiba Matamda Anaba Laigadabani Haibagi Pibam da Satarambasi, Yamna Laibak Tibani, Masi Lenga Asna, Toy Bidabagi Tawoni, Kunjasing Mayong Naribana Layangi Awaba Kayasi, Konanaba, Lenga Amasung, Marilinaba, Department Singna, Atubamatamda Mayang Sanduna, Health Center Sibo, Mapung Panasal Jalai Hanbiyo Masung, Doctor Sagi Professional Itik Natuna Tabak Tobiyo Pongdoki. Odi karangi miyamgi primary concern health concern se masi akoi maduda sagi work kan duty to biu hadana sangi makai de su thamjari adana numit khaido ga numit
खर खक लेरगा अइना लापा मतंददा नोई नागदबनी अइना लेतबा मतंददी करांगी मी अमदा नाबा यारोय हाइबा मानबा जुगुंबगी थौंगसे मसी डॉक्टर सिंगसु अदुगा मरी लेनबा डिपार्टमेंट सिंगसु तोबिगनु डॉक्टर लेगा अदमी नागदबनी हाइबा लेते अहिंग गायदा अखोई नारकपदगी स्ट्रोक तोरकपदगी नत्रगना इचम चंबा अनाबा म सिदा लागा येंगा दम हिदाम पिरगा चाबा याबदो सिदगिना हि तोंगा हिंग नुयादा चटनबगी फिल्म सुवाना हिंगनबसे मसी ख्वाइदगी लाइबक थीबनी हाइना संगी माइकाइदगी समाइना थमजनी नाकल अमरोमदा खुल्लस लेरमलिबा महिसंगी मतंगदा महाकना हाई 21st century की चौखलबा AI की मतम असिदा महिरोय कुन कुंत्रा लेरी हाइना सोर पिपिट होलनबा मोंगदा थमलमलिबा सि यामना लाइबक थिबनी मसि येंसिनबा वाटपगी ममी अमनी दायित्व लेतबा थबक तौबिगनु मफम असदा लाकलगा थाजबा थबक तौबियु थांगा करांग असि जुमना खकी कोइबा चटपा नुंगाइबा मफम अमखक ओइनसु खनबिगनु मसिदा हिंगलिबा मियाम असि मणिपुरगी मियाम अमनी महिरोय मियाम अमा लाइरिक तमददना मपुंग फाना मथौ ताबा वखलगी मचाक मियाम अमा पीदबा हाइबासि अखोगी लेबाक असिदा अचौबा सोकपा अमा लाकनी हाइबासि खंगबियु मरमसना देसामना मफम असि क्लब अमदि मैरा पाइबिसिंग खुसमनदुना लेगाना थबा ओइना पांथोत्रिउ फावबा लेप लैतना तकनगनी फोंदोखी टिकता करांग हाइबसे यावे हाइबसे जेटओ की कोकता खनबियो डिपार्टमेंट के कोकता खनबियो करांग हाइसे चुमना खक्तगी नोंग फादो कोइबा चटपदा यामना नुंगाइबा मफम अमखक्की अदुगुंबा वखलदुदा खनबिगनु करांग दे हिंगिबा मियाम से मणिपुरगी मियाम नि मसिदा महिरोय मयाम लाइक तमददना मपुंग फाना मथौ ताबा वखलगी मचाक मयाम पीबा ngамदबा हाइबसिदा अखोई लेबाकसिदा असौबा असोकपा मलाकनी हाइबसे अखोई खंगबियो अदुना अथुबा मतमदा मसी वालिबो जासिंग अदुगा मथंगी सेशन नंगनबा मसी हाई स्कूल की अपग्रेडेशन से तौबियो हाइदना देसांगी माइकैदगी तक्सिनजरी अखोई All as pension card holders sing nauna re-verification tobagi campaign among asi Kumbi Assembly Constituency ki ithai kunauda pangthokre MLA S Premchandra ki thausil thaurangi makhada ACSC ki sahi yamlaba All as pension card paiba ahloiraba lapna chatpa ngamjadraba kaya sing marilena ba office tana chatpada awaba madi khudong chadabada sing thokdana ba haiduna district social welfare office Bisnupur ki staff sing latuna Christian Foundation amadi ACSC ki 29/19 polling station ge MLA gi team galoyana achauba mateng pangduna pangthokiba All as pension card re-verification adu wangu ग्राम पंचायत की वार्ड नंबर 1 दगी 5 फाउबगी पेंशन कार्ड चाम कुंट्रा मुक नौना री-वेरिफिकेशन तौखी थरामदुदा क्रिश्चियन फाउंडेशन की एस रिबन फोंदोखिबदा कुंबी एस की MLA S प्रेमचंद्र की लुचिंग मखादा ऑल एस पेंशन कार्ड री-वेरिफिकेशन तौबगी थरंगसी असि यामना माय पांगथोकपा ngamjakre हायरादुना वालौरिबा पेंशनर सिंग असिगी तोंगानबा मतम अमा लेपलगा री-वेरिफिकेशन तौबगी थबक मखाताना अथुबदा पांगथोखिगनी हाइकी कोईबा तोंगानबा कोई चप चाबन मिनिट अमा मु लैपटॉप सरगा अवात पसिंग सि सु कोई ngasi program asi ana sinjeraga अवात पसिंग सि मु पुनल बसिन नबगी कोई चप चाबा target नेताजी सुभाष चंद्र बोस अवसिया विद्यालय रेसिडेंशियल स्कूल की बॉयज अमदी गर्ल्स की हॉस्टल नौना सेंगो सागली बासी सही असिदा मपुंग फाना लोइसिंदुना मियामदा खुसिनरगनी हाइना MLA S प्रेमचंद्रना फोंदरकली मिनिस्टर एजुकेशन की समग्र शिक्षा प्रोग्राम की मखादा बिष्णुपुर डिस्ट्रिक्ट की कुंभी केंद्र की चाइल्ड मांगजिंदा लेरिबा रेसिडेंशियल स्कूल की नौना सारिबा हॉस्टल की ब्लॉक अनि की फिबम यंगसिलदुना MLA S प्रेमचंद्रना वाफम असे फोंदरखिबनी MLA ना मखा ताकिबदा रेसिडेंशियल स्कूल से कुमजाली सिंह अनि तराहुमदोय तरा मरीदा मतमदुगी लेंगा की मतमदा सेंग सागलब मतुंग लिसिंग अनि तरा मंगा की जनवरी कुंदा मतमदुदा कुंभी असेंबली कॉन्स्टिट्यूएंसी की MLA ओइरंबा S बीरा याउना मरिलेनबा मिनिस्टर कयाना संगाबिरम खिबनी लेबागसदा न्यू एजुकेशन पॉलिसी NEP जनरखिबगलो इरोइनना सेंट्रल गवर्नमेंट के सेंथंग मखादा रेसिडेंशियल स्कूल से हौजे नौना सागलिबा ब्लॉक अनि बॉयज अमदी गर्ल्स हॉस्टल असि सेंगो सागपगी थबक असि चादा निफुगी चांगदे लोइसिलकले ब्लॉक अमसु यामना कन्ना सेंगतली रेसिडेंशियल स्कूल लेरि मफम असि खुंगंगी लमदम अमसु ओइबना लैटा लाइरबा लाइरि लाइसु तंबगी अवाबा खुदोंग चादबा कया मायोक नदुना लेरंबा कया सिंगदो सेंट्रल गवर्नमेंट की असिगुमलबा रेसिडेंशियल स्कूल असना लमदम असि अमदी ACSC एजुकेशन सेक्टर दा सोथरिबसी खरा मखैदि फगहन बंगमलगनी हायरदुना हॉस्टल साबगी थबक असि सही असिदा मपुंग फाना लोइसिनना प्रजा मियामदा खुसिनरगनी हाइकी अखोई थंबिरमे अदुगा लोइनना हौजिकसे गवर्नमेंट की तोंगान एजुकेशन सिस्टम से अखोई न्यू एजुकेशन पॉलिसी लाखपसिग मरी लेनना
अखोई अनौबा रेसिडेंशियल स्कूल सिगी सेंट्रल की फल वैबना अनौबा लाखुजे कोई हजिक तौरीबा न्यू कंस्ट्रक्शन रेसिडेंशियल स्कूल की कोई बॉयज एंड गर्ल्स हॉस्टल कोई साबा हजिकसे कोई अदम 40% अखोई हजिक लोइसल अगुमबनी दुगा अखोई अमदि 40% लोइरगुमबनी अदा अखो अमा खोइ जे कन्ना सेंगत पाहौरे कोई अयामना कोई पिलर थादाबा ngasi पिलर मक्सम फनाम थादारे Manipur Technical University के हांगदुना लेरिबा वाइस चांसलर था सिगी कुंथ्रा फावगी मनुंगदा हापिद्रबदी अकनबा खोंजंग संगसलगनी हाइना माहिरोय सिंगना फोंदोरगली ngasi university asigi mahiroy sina university asigi campus asagi ba wakan pamaduga marilena wapamasi university asigi civil department ki mahiroy purai lakpam haris sharma na फोंदोरग pani hairi sahi ani gi mamang dagi university asida regular bc lerakta maramna university asidagi mahiroi kaya tongan tongamba university singda admission tawba ngamdana leiri masida natana university asida tamliba mahiroi singoiba chakot thaurangi thabak kaya tawba ngamdana leiriba siga marilena अथुबा मतमदा यंगसिनबियु अमदी वीसी लेतबना महिरोय कयागी प्रोविजनल सर्टिफिकेट सिंग पिथोकना लेखिबना महिरोय कया मणिपुर की मपाना चतुना मखाताना महि तमनबा होनबदा अवाबा कया मायोनरिबा सिगी खंदुना मरि लेनबा सिंगना अथुबा मतमदा यूनिवर्सिटी सिगी रेगुलर वाइस चांसलर अमा थासे कुंट्रा फावबगी मनुंगदा थारक्तबा तारबदी अकनबा खोंजंग कया जंगसलगनी हाइकी Project is các quỹ phim đã lấy được. Tổng thì sẽ 24 đã 24 đã tàu đã đi, phải 25 tới sẽ PAODAM là lấy gì vậy? Anh nói thu vào tầm đã thả video anh mình thấy thông đã bao giờ thì bây giờ, anh nói cái cái nói thả video tao bắt ra thì phải không chẳng sẽ là cần mà không chẳng mình chẳng sao cái này là mình thấy thông đã hay gì, anh nói tăng của mình thả video là ba một cái nào này chính vậy. tăng của thao gì mà थासिगी तांग कुलुमदोइदगी युमदगी थोखिबदगी थीबा खंगदना लेरखिबा अंड्रोदगी नुपी मचा अनि अरामबाई टेंगोल यूनिट 63 थांगना थीबदगी फंगलबा मतुंग इमुंग मनुंगी मियोयसिंगदा ngarang sinakre hairi panba yabadi nupi macha ani asi yumdagi thokibadagi thiba khanglaktabadagi arambai tengolda pau pirakpadagi leiriba unit singna magi koliba jaga singda thiba humba chathabada arambai tengol unit 63 thangana koliba ithingi jaga amada numidangi pungni palom tabada thengnarakhi madui matungda arambai tengol unit kyagi miyoi sing amadi imung manungi miyoi sing kauduna nupi macha ani adu khuchinakhibani hairi All India Majlis Ittihadul Muslimin MIM Sip Asauddin OIC na handak putholiba PMCM amasung Minister Singh Phamdagi lokthoknabagi wafam asida hangkibada President Abu Taseng namak Prime Minister bu lokthokpa ngamgadra Hyderabad MPS na makhatana haikibada Council of Ministers na mateng pangduna madi lamjing lamtak pidna President thabak tawgadabani haina Constitution de iri PM lokthoknaba legislation na President ta empower tawba haibasi Constitution ni mayoktani Council of Ministers lamjing lamtak amadi mateng President of India da pigadabani haibasi Constitution de yariba article ni aduga anoba proposal bills na di Prime Minister bu President lokthokpa ngami hairi masi Constitution gi article bu thugaiba natra haiba wapam OIC na phongdokhi Southern Gaza da leiba hospital amade attack satharakpagi thodokta sikiba miyoi ni pai manungda journalist Mari yaukre madugi manungda chai kuntraum dai sukraba Associate Press kidamak thabak tawba freelance Marian daga su yaukre hairi Nasser Hospital ki doctor singna angang singbu kanana honariba adugi dama daga na thabak tawbani Nasser Hospital gi attack aduda journalist Muhammad Salam su laikidre photographer Hatem Khalid amadi Contractor Hussein Al-Masi haiba miyoi ani asi sunga sigi strike adu dalai khidre thakuni thoi suraglaba Israel Hamas ki lana sida media workers singi khwaidagi tamthiba imunai mutana ba oiri journalist sa maudani thoi hat kre amaromda Russian Ukraine ki landana journalist tarani pan hat kre haina Committee to Protect Journalists CPJ na phongdokhi sanabagi pauda numini pani chuna thatharakpa 33 Kuntram Direct Suba All Manipur Shooting Competition 2025 ngasi loisingkre National Rifle Association of India New Delhi gi miyeng makhada Rifle Association sinduna
tongan ba unit mapandagi lakpa nupa suta cham nipumathoi amadi nupi suta kuntra mathoi puna suta cham humdrani thoina charuk yaduna event cham kulumdoida athoi hen tanakiba shooting competition loisenbagi thoramaduda JR Hospital Research Institute ke managing director Dr. Rakib Yungkhaibam Impal East District Rifle Association President Nongthombam Indraji amadi Manipur Rifle Association Impal President Moirangthiam Raisandrana thoiba mitunglen singoina saruk yakiba loyena makok mathang takraba shooter singda mana mathum pidunai kai khomnaba utki District Kang Association Jiribam na sinduna Thasi August ki tang kundagi hauna Jiribangi Babuparada laiba Lamlan Community Hall kam Kang Sangda Jiribang Kasaramade Hailakandi ki Kangkhut kunma thoina saruk yaduna sanariba taramanga subalet RK Lalasana Memorial Mixed Kang Tournament 2025 ki ngasi sanakiba preliminary league round ki match da LEC A Babuparana MNC B Ningthiambam Panjal taramari tarada maithiba pikre haye nungthil pong ama taw matamda MNC A Ningthiambamga Yawol D Champanagar ga sanagani ahan bahab mamangda LEC A Babuparana MNC B Ningthiambambo Panjal Nipan ahumda mangjin thaduna leiki hamatung kangkho animakna kang kana kapna ke dubo apiba matamda LEC A Babuparana MNC B Ningthiambambo Panjal taramari tarada maithiba pikre Thasi ke tarang thoi dagi hauduna kulum doi phauba Punjab ki Jalandhar da pangthokiba 15 Hockey India Junior Men National Championship 2025 da Manipur ki mahusenu saruk yaruba hockey sanaroi madi official opagi thora ama Khumal Lampakta laiba hockey stadium da pangthokre Ngasari mi phajaba abang Hojero beda maro pamka na pijari Nipu Marirak Suba Hawkers Day Thoram Pangthokre Vote mayadana vote hangana politics atai matamna development tawna politics tawse haina lamlai kendra MLA case ibomsan aphonarakli All as pension card holders in nauna re-verification tawbai campaign pangthokre Loina na nomini pani sutarak pa kuntrom direct suba all Manipur shooting competition loisin kre. Ngasigi de paudam pijaba matang asa loisin jare miyang tabiri basing bu amuka na krom jare.